Sangai Festival Pangthokpa Yaningde Haina Lup Kayana Leptana Phongdokna Rakli. Kurumjari Am-Istv Pau Meeting Tabir Basimbu Taram Nokchari Pau Sandokna Pizari. Sahi asigi Manipur Sangai Festival Pangthokna Naba Manipur Laingakna Siliba Thawong Ningthokong Protection Committee nasu Yabangam Loi Thawong asi chahi ani helaklaba irang asi ing tapa leiba manaba sinnaba hotnaba Laingaki Thausil ni hari. Ningthokong da leiba Ningthokong Protection Committee gi office ta pangthokpa Paumi Singa unaba amada committee gi secretary Moirangthem Rajena Manipur Sangai Festival state asigi amata ngairaba tourism festival amani haiba miyamna khangi adubu IDP kayana tumpham safam khangdana relief kayada awaba khangningai thawaina pontha oikraba athoba kayagi imunge mitkipi teithoktringai lengak asina silakliba thawong asi Manipur miyam ase ithak irangda thawai yawba oina malemgi miyamda uhanaba sinbani haike Handaki Manipur Sangai Festival ase Ningthokong Protection Committee nasu yabangam loi haiki mahakna makha taraduna thawong ase lengaki achan mirai naiba adumak chapchana utli kuki singbuna free tharaga makutta khutlai paibagi video kaya social media kaya da viral oirakli Tampakta chamjaraba lalngakpa yauruba kaya thiduna fari kuki singna national highway fawhannaba lambi nauna yatlakpada support toksali maitai nangasi kangpokpi lanba ngamhandri chairak asida asigumba festival ama pangthoknaba sinba haiba asi maitai miyamna ithak irang pamba oina uhannaba silakpani haidaba ngamloi karigumba lengakna namduna festival asi pangthoknanaba silakpa tarabadi festival asibo pangthokpa yaroi haina lauriba luf kayaga khusamnaduna festival asi thingnaba soidana support tawgani haike ngasigi pawgi mifam aduda committee gi atai thaupuba kayasu saruk yake Sangai Festival da thawai yauri chimaina Manipur gi mitai kunaina chatpa yadriba lanba yadriba thokliba thodok mayam asibuna hana priority pibire hairaga sigum lobsi hana solution tawdana ithak iranga putharakna bo honariba sidagi aikoi Manipuri mitai ina aikoi masidagi aikoi ngakthokna na bo honajaba haiba sai miyam hupna aikoi gi nena taba kunai ma nena taba mahing ama laktribo phawwa sigum lobo festival sing si pangthok piyaroi haiba si aikoi mitai kunai gi oiba arepa Manipuri kunai singi oiba arepa ama thammasi haiba wafam si aikoi print media electronic media ki kuthangda lepak miyam phamda Ningthokong Protection Committee na han miyam do pawjen pijari IDP singna masa masa ge mayumda hanjinba ngamjaraba matung Sangai Festival pangthokpana achumba khongthang oigani haina Selin Digital na hairi Selin Digital ge chairman Fanjawam Lanajitna Manipur Lengaki Tourism Department na 21st November dagi 30 November fawba numit tarani chubna chahi khara lep duraba matungda pangthoknaba hotnariba asi Manipur da May 3 lisingani kun humdoi dagi thokliba irang asina maram oiduna mayum makai lanthum maithaduna amadi thugai khaiduna Leifam Laitabadaki relief camp singda leiriba IDP singi masagi mayumda hanjin hanba tungda Sangai Festival pangthokpa achumba oigani haiki Hauzik fawbada miyoi kayana relief camp singda awaba khangduna leiri masida natana relief camp ta leiriba IDP masa matomta mathwai tha khibasu yauribani irang asina maram oiduna hauzik fawbada national highway singda ningtamna chatpa yadana leiribani Manipur gi miyam singna thengnariba awaba khudong chadaba kaya singasi khangbi ubiduna mari leinaba department na tha asagi kunma thoidagi pangthokani haina tawriba Sangai Festival asi IDP singna masagi mayumda hanjinriba fawba pangthoktanaba chumgani haike chu matam leiringai haidi ngasi numit kharani leiringai sida mase angtanga khandhabiraga IDP singsina thengnariba awaba amadi Manipur gi praja section khudimangna thengnariba awaba si uraga akhoigi Sangai Festival se pangthokpa madu pangthokpidanaba akhoi Selin Digital gi maike da gi so akhoi mari leinaba department sing da haijari akhoina IDP singchi ma yang wana khangi masi gi mathakta IDP singchi akhoi suicide attempt tawdana suicide tawraga legidaba kayam su yauribani hoji makchu makoi yamna awaba phibam da leiri Manipur asi akhoi santi oina leiba haibadi du oidribani na masi khandhabiru aduga masi yethokpiu tangai phadragadi handaki chahisi gi oina su Sangai Festival ase pangthokpiganu
Numit mangani chatharakiba development program for shortlist beneficiaries of Chief Minister Entrepreneurship Support Scheme ngasi loisinkhre MSMEs empowering them understand their business and practical training to break the bank barrier and ready to submit loan from and business proposal haiba thimda MSME Technology Center Impal Sinduna Nilakuthi da leiba MSME Technology Center Food Park ki training hall da pangthokiba training program loisinbagi thoram aduda RBI OIC Impal gi Deputy General Manager Chamailo M Samuel, Lead District Officer Mahenter Patar, amadi Lead District Manager SBI Impal West amasung Thawbal Dr. M Uttam Luang yauna official kayasu sarukyaki Jahi asigi oina CMESS ki khangalaba entrepreneur Humputara mangana saruk yaduna pangthokiba thoram aduda MSME Technology Center Impal ge Deputy Director S Yoren Tombana CMESS ki dama khangatlaba miyoi singna banki form singda isa da lairiba documents singi matung ena mention biraga thazin biyu madugi matung ena bank na senthang pirakadabani hena thabak tawbada fanaba beneficiary singdagi oiba apunba mifam amasu pangthokani haike high training program si yawi ra mutung da shortlisted beneficiaries na IIG mention level loan form IIG bank na yaraga do ba adumba IIG business proposal hajan bira mutung da IIG na pamiri ba loan amount bank na yaraga mutung da di scheme sigi mutung ina ambam thoi ba IIG 30% subsidy adu sum choi na angbiraga mai pakpa dan hena chokatpa dumba entrepreneur ko uiba maksu namasunu habsi training center ba training center magi official moina mayamsu apa mongol pizedi Huziga temba break amatang lawminasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matong makha tarpa pawda Manipur Sanaroi Singi Khalaga Manipur Government na Sport Policy mapung fana fazana thambiduna afaba Sanaroi kaya puthokpaga loinana Manipur gi mingchat purakpada mateng pangbiyu haina miyam gi thabak tawriba takhelambam nungsina haikre wafam asi haukiba November 6 tagi mapan fauba Kongba Youth Organization ground da ahanba Master Boy amadi Girls ki Open Invitational Boxing Championship 2025 ta saruk yaruba Bisnupur District ki Khoizuman Khungangdagi Sanaroi Nipana gold medal ani silver medal ama amadi bronze medal manga lawrakraba Sanaroi sing okpagi thoramda haikibani Khoizuman apunba chawka thorang lob KCTCL na sinduna Khoizuman Bazar Community Hall da pangthok kiba thoramda aduda Kektel gi President L Dita miyam gi thabak tawriba Maisnam Indramani S Ibo Pishakyawna Sanaroi singi course amadi laikai gi masak naiba miyoi singsu saruk kya kibaga loinana Sanaroi singda achamba khudol pot piduna pukning su thogatke thoram maduga mari lainana takhelambam nungsina makhatana hauzik Manipur gi oiriba fibam asida mapa mama oiba singna angang singbu mahai mapung fana tamhanba amadi sana khonabada mai paknaba hotnabiba asina khunai asigi achauba mai pakpa oiba ngamgani lairaba khungangi mafam singda lairubana sana khonabada hai singba Sanaroi kaya puthokliba asida laingakna mateng khara panglabadi khungang asigita natana Manipur amadi India gi mingchat purakpa ngamgadaba Sanaroi kaya lepa leitana puthokpa ngamgani Manipur laingakna Manipur gi Sanaroi singi khanduna sport policy mapung fana fajana sembiba tangai fade loinana Sanaroi singi damak mahakna pangba yaba mateng su leptana pangani haike Furuk ase tapata laiba ching na tana ching da laiba ching di ama phau net pa yagidre yamna lam pikre
ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯕꯤꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯏꯆꯥꯁꯤꯡꯁꯦ ꯁꯥꯟꯅꯕꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒꯁꯨ ꯑꯃꯨꯛꯀ ꯊꯧꯅꯥ ꯄꯤꯁꯤꯟꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯟꯇ꯭ꯔ ꯂꯩꯇ꯭ꯔꯦ Chongtham Ongbi Rajkumari Tamphasana Memorial Manipur University Inter-College Badminton Male and Women Tournament 2025-26 Royal Academy of Law Oinamna Manipur University Sport Committee ge meeting makhada Manipur gi tongan ba college tara mari ke nupa amadi nupi sanaroi singna saruk yaduna Nambol Higher Secondary School Nambol da chatharakpa adu ngarang loisinkhre Thauram aduda governing body gi secretary Y Ramananda college adugi principal Eliza Maisnam amadi governing body gi member T Maino na athoiba mithunglen sing oina saruk yakhe Chatharakiba tournament aduda nupi gida Manipur University na Imphal College pu set ani sinoda maithiba piduna winner oikre loina na nupa gida Polestar College na KP College pu set ahum amada maithiba piduna chathariba Inter College Badminton Male and Women Tournament 2025-26 ke mapu oiba ngamkhibada medal amadi trophy sing khusinaki Aroy beda marobe pa umukana pizeri Manipur Sangai Festival pangthokpa yaning de haina lupkayana leptana phongdok narakle Tuzik fawagi oina Am-Istv na pizaba paung matang asel sinjare meeting kabir pumna mapu umukana pizeri